Ahan Muru Pausing. Taramatu Suba, Manipur Legislative Assembly, Ahan Session Part 2, Mifam Henry Horgani. Josampur the Pig Liver Masin Mopai sing the Santa Kibagi Iraq Naduna Sire, Tawal Turelum Manipur Turel, Imai Pato Padigi, Tobalum Sung Maizing Gima from Sing Tumle. Amadi, Matam Sang Moregi PWD IB da some rifles na Leslie Set to Matam the Taduk about Wax Minister Days, Biswas in a Kangan Craig. As the Poming Tabu Sing Taranok so in a box, Salmon of Pizri. Taramatui Suba, Manipur Legislative Assembly, Ahan Session Part 2, Hayang Upung Taramatui Pamba Horgani. Assembly Secretary Pamba Pauda, Hayang Ahubunumita House Key Member, Wedamba Lake Hidrosing from the Ikaikuno Wikani, Tungda, the Manipur Goods and Services Tax Bill 2017 Putokani. Ta Sigitaramanga Nitogaba Numiki, Mifamda, Bilasi Canada passed Togani. Mifamasida report Kresu House the Tongan Harry. Hayang the Haudaruba, Mifamasidamak, Safe Minister, Deputy Safe Minister, Speaker, Hill Area Committee Chairman, Parliamentary Secretary Singh, MLA, Civil and Police Timakok Tongba Singh, Visitor, Mediana Singbagi, Satok Singh Marinaba Office Memorandum, Amadi, Chief Secretary Officer Na Tokre. Josampurgi New Lamkagi Lanva Turelda Pig Iva Masin Mokpa Ani Isingna Senta Kibadagi Iraq Naduna Sire, Taudosi Nasinung Tilpung Ani Minute Contrarum Tabadueda, Turel Sigi. Imai Kangan Hengalapagi Angani do Santa Kivani, Lake Hidreba, Masil Mokpa and Yedudi, Liang Lungin, Sehi Mari Makai, Amasung, Mahakapok Minaba, Masal Nupi, Kimgai Siamni, Sehi Ohum Sure. Nupamasasigi Sibak Sang Pangle, Nupimasasigi Haksang, Pangangamdri, Miamna Tibi Tabakan Satari. Tawal Turel Sung Manipur Turel Imai Patok Padigi, Tawal Sung Sermaizan Gima from Kai Sing Tumle, Tawal Kiam Babu Bazar Maninda, Turelgi Ising Patok Padigi, Kiam Babu Bazargi, Akoibida Yum Hompugi Matak Tumjile, Babu Bazar Mayagi, Turel Torbanase, Handal Retaining Wall, Sanbadigi, Putaduna Leho from Webina, Turelgi Sing Patok Kivani Hari, Local MLA Mu Sing, Tawal Municipal Councillor Amasung Member, Police Personnel Singna, Puna Honaduna, Ising Patok Padu, Tingjimang Krehari. Club Kimuna from Dorpada, Kosengui saw Mato Liberty, Marilena Sing Matunda Mohan talked about view Hike and PPG, Manipur State Unit Organization Secretary Tanil Mitina, Manipur Circle Marilena Minister Amadi Official Singer Nasimak Unaduna, Matunda Sigumba, Kosengui Sing is out talked about Honagani Hike. What doing my chicken, Wakatana, Shinchento, you take Kumbazu Kayorome, I must say, I minister the American minister, I have minister that I did some of Hikabada, who are two matum that who have a gay, have to Tonga. Manipur Turelgi Imai Wankalakuna Hyanglam Kendri Manung Sana Leba Semai Zindagi Arong no my Kong Fabi Marakta Mafum Gada Ising Patortuna Yum Inkol Lower Medi Ngay Fam Ka Ising Tumzin Bahore Isawa Sidagi Kananaba Hyanglam Kendri MLA Dr. Y Radis Samna Koin and Setuna Miangalunana Torban Tingwi Tabak Satari Dr. Radis Samna Turel Sigi Imai Longnam Baldagi Foot Anirom Wangna Selak Padigi Semai Part 1, 2 Amadi Tregi Mafamayamba Ising Patokuna Yum Tumle Kudak Yoina JCB Mari Manga Season Lambi Ton Bahore Lapupat Terra Part 2 that Leriba Mayai Salamgi Canela say Satar Pandabana say Kudengi Turel Digi Ising Pumlen Pata Sensilatuna say Kudengi Low Masung Ngay Farm Kaya Mangata Tole Handak Susing Sensil Bahore Canel Sida Satar Pana about government taxal and Hike. Amna voluntarily Toraktana Ekogi Turin Kumbangi Patreba Jagasi Lebak Tom the Yaubiba Isai Sai Tavunina Kambidana Ising Pass Nana Honabi say I am Tagachari Luna Lunina Eko Atubumatamda Ising Isauzina Sum Heli Makai Sholakadurina Kwe Angambatak Ekwe Mapan se Kwe Tuan than Honazagani. Nonglay nungsit moraga loina rakiba akan bat nonga amangata thon krawa phibang matangda review meeting ama Chief Minister N Birena share logduna pangthokre IFCD Minister Chief Secretary Relief and Disaster Management Principal Secretary Commissioner Works amadi DC Singh yawa mifamaduna temangmagi lokaliba thabak thorom atei semjin sajaliba sing matangdu khanaki war footing da thabak lokanabasu khangan khre
IFCD department na launam bal kai ke khudima atubo tumda semjin na ba honari isa housing sola ba Imphal West da relief camp ani East da taruk Sandel da ani Thawal district da ama hangle jesami gi Fasi tutorial da miyoma lekhidaba masung Sursampur gi Lanwa tutorial da angang ni lekhidaba gi ex grace awina lupa lakh mari pinabasu government na tabak lokhat khre handaki isa housing amanga ta thon khabat singi assessment report ama Mari lainaba DC sing na pikalak na ba kangan krep ahan bagi oina report ama center da thaduna additional financial assistance law na ba khonra gani hari Lilonggi ningthikong canal da sabat ningthikong dam na ising thingba ngamdabadagi dam asigi satarama ngarang numidang ising na nangphairaga center khibadagi dam asigi akoibada leba yumne purom ising tumjin krep nga farm amadi lokfam kya su ising tumjin kre hari isingi iselasi thubo matunda thingaudrabadi kudongthiba kaya miyamna mayok narpa yai hari Lilong Kendra da Miraf Okiba Antas Khan Pongdokpada Saba Loidriba Dam Asigi Satarase Matokram Ninkai Kibano Mari Lena Sing Yang Sindu Hike Government gi saitagi achouba initiative amachangaga yam thuna thingba yabagi lambi ni almost 50% dagi hena block tawngam da na hujik sing lep tana chenjin manamaram oraga yam kanna summer sum tawkhalai masi athu matam da sakar gi saitagi achouba miyeng amachangjil lai singje thingnangai appeal tawjari Hadak numit kharani Manipur gi mafum ke ada leptana suba nongna ngarang maruina Imphal Turel Iril Turel Nambul Turel Kongba Turel gi isingi imai hanthakre Lising Samapal Marfu Tarutagi More Town da Leriba PWD gi IB da Assam Rifles na Laisiliba mafamasi atubu matam da thadok naba Works Minister TS Biswajit na Taramatoi suba AR gi CO unadun khangan kre Hiramasiga mari lenena Ministry amasung AR gi makok thongba singda su se thargani ngasi more da Leriba government ki lamsing yangsinba mari lenena AR da khangan kibani Housing Leriba electricity IB gi fibam su yangsinba loinana atubu matam da IBS su matam sunaba moong da samjilagani Gate number 2 maya da housing saba loidun leriba shopping mall asisu atubu matam da hangna na ba khonaragani more town gi lambi thong drain gi fibam gi matang da su marik sumba report ama thagalak na ba officer sing da khangan ki Uripo yambem lakai da mama masabu mihathina hakibadu yaning da duna asiba haksang loduna lakpadu government ka yanaba purak padagi Hayang asi baksang laurgani Manipur Press Club da pangthokpa pawgi mifam amada mihat asigi matangda Manipur gi Civil Society Organization nupi love kayana punsina nu semkiba People's Action Committee na pangthokkiba pawgi mifam aduda committee asigi convener Hizam Bikramjit na ngasi Chief Minister N Birenga unarba matung mihat asigi matangda yanaba porpa ngamkibani loinana noma kangdana nupi singda chatharliba crime gi oiba fast track court ama linkan abasu yanaki Ayo itu topi ay, kuti itu topi jang cuma ni kalau kita fast step pun kamu boleh biraga, macam trial na pun masih na, pun higher mesti. Pertama, fokus kena si, heng tu boleh lagi kena dah fast step proses tu boleh sini pun higher lagi. Hangang may lekay digi lekhidaba ay Priyo Kumar gi asiba haksang aroiba mathong mga pangthok na balokre JSC imong manung amadi miyam na Jenim Smoke digi haksang lorba matung khongset amagaloy na hangang pawasat ke JSC convener KS Jebanna misesi gi matang da senary ba singa thuba matam da puthok kani haina Chief Minister na thajaba piba digi aroiba mathong mga pangthok na ba maki masal lobani JSC na thamliba demand sing thaba oina pangthok trabadi khongjang sangsin gani hari Jesi satu aja nih mesti atau mutam dah miar saya channel ini mesti nggak putus putus na makan muhege marami matik caw dan di PBU aja. Loktak Party Pumdi Sengbi Wathok CBI da Sino Haina Socialist Students Unions of Manipur na Imphal gi mafam kharada poster campaign sethakre campaign asigi matang da union asigi president secretary and Tanuranjana Anoba government asina Loktak Party mamangi government na America gi puksak thattuna sauna senjak chunda sataki haibadu CBI da thigat handuna mara leba sing serak piu union asina lebak myamga khusam naduna makata na khongjang asi sangsen kigani hari Masidai da chenda thunda asira chenari ba lengak pai ba sing natagana chenari ba myo sing CBI da case ri sinaduna inquiry tawnduna miyang khangna chenari ba sing adu chairak piu haiduna makata na khongjang asi changkhanduna aduma haiduna lali adubu ngasi pali ba lenga asina so kari gumba thaba amata lokhalak ta maramna Socialist Union of Manipur na makata na akan makhongjang kya democratic oi ba khongjang kya changkhan ba haujare
Nauria Pakhangapa Kendra Sakot Hananaba Jila परिषद member Pradhan amadi member Punamakna board PPD haiba Tinadana Punna Setminasi Haina Kendra Sagi MLS Uriba Parliamentary Secretary Soibam Subhasanura Fondokre Hyang Thangi boot level committee na sinduna Hyang Thang Mayalekai gi SWC ground pangtokiba Mahapo pagi thoromda wafam se Fondokibani Toromaduda Kendra Sagi Mandalgi President L Indrajit Amasung Atelu Singma Kyasu Sarugaki Hyang Thang Kangjebungda mini stadium amasana naba NEC gi makada lupa crore taragi DPR sadun thakre Hyang Thangda leriba khasland singdagi mafam saba yenglega water supply scheme ama sana naba honari masi sarabadi kendras gi singyawa koklagani kendras leriba government school singsu committee semlaga infrastructure na singmasing maki maikai dige fagat hananaba honamina se haike immediately satu menjadi ini terus. Ayo bicara segi mana itu percaya ini, lagi mana usi lain di bawah ini pun usi simpan. Ayo bicara sana perhana ayo ini ya hanyalah siapa mereka. All Manipur Salandre Association ga government ka yanaki basing June mga fawgi manungda thabo ina pangthok trabadi kongjang sangsilagini hari ngasi Manipur Press Club ta pangthok pa pawgi mifam amada association sigi secretary Morang Them Thambal ngauna lising ani tara ni thogi July kunda tangkak ani thokna government ta surrender tawke maduda hiram ahumda yanaki basingi manungda thagi stipend lupa lising mari Sahi ahung yoina one time payment lupa lakh ahum amasung leifam safam ningthina piba haibasini adubu haibasing asi thabo oina pangthok khidre anoga BJP na lusingba asinachu me tara mangada unare adubu ngasi fawa condition asi pangthok tre thagi pipam thokpa lupa lising mari pikre haibasung asi fawa fangmulai tre jun manga fawgi manungda yanaki wafam sing thabo oina pangthok piu hairi Malaria Laina Mutat Naba campaigns ngasi Rems ki mini auditorium da hodokre National Vector-Borne Disease Controls Program Manipur Sinra Pangtokiba Tormaduda Health ki Parliamentary Secretary S. Subhasandra National Vector-Borne Disease Control Program ge Additional Director Dr. Avadhes Kumar Family Welfare ge Additional Senior Regional Director Dr. Inau Health Services ke Additional Director Dr. S. Ranjit Surga ki Malaria Mutat Naba ge Action Plan amasung Roadmap amasung Phongke Dr. Avades Kumarna Mamang Segi February da Union Health Minister na launch tawkiba National Frameworks for Malaria Elimination 2016 to 2030 ase thenglab su thengna Manipur ngasi hodopani yumo naba Mizoram da sada homudara yona malaria laksin bangamle Manipur su soidana ngawni haiki Parliamentary Secretary S. Subhasandra ngasi hawdokliba campaign ase mapung fanaba government angam mating pigani malaria hena sandokpa mafamda ahenba mieng thambagi tangai fadaba lei center ki project am scam sing mapung phana pangthokpa haibase government asigi chap chaba firep ni haike singda tangam shinami lambeja malaria su singda lehendana ba singi sinau su malaria itana be tangtang no kota to ko cholo ki be ko department population lagi staff sina ekoida suggestion to biba madu implement na uda tong tra mayam security tari panung puna ekoi dai Manipur hangliba hotel singda KCPMC progressive na akan mamieng sang lagin hari lofasigi chairman singkhai gi serolamana haukiba numit kharni gi mamangda Manipur hangliba Imphal city mail gi standard leba hotel singdagi hauna hanthaba standard leba hotel amadi Manipur gi kasin koya sin betungna lofasigi operation mangal gi comrade sing amadi miyam ga khusam naduna akan drive sathabada hotel mapu singna miyabigi punsi manghanba yaba nataba lisat kamba sanai yunaiba kasing satharamba thengraki Manipur hangliba hotel sing ayamba miyabigi yumba londa sound akaiba pirakpagi mamitare amadi nupi angang da sathaba miyat mipungi thodok bathok kagi horofam ama oire haibada miyam na ngafam thoktre asingba hotel sing asigi maming matha su miyam khangna lakthok lagani amaromda lofasigi ming seasonaduna hotel sing de sel lakthok lamle haiba sabsana khangmangamle lofasina lebak miyamgi yaifanaba sangsilba khongthang da atopa lof amana narol da sel lakthok lamba si yawal lalhoda singrat puni haina lawi haire hojik makata paulak tenge da tina brematang lawunase
delicious cookies from Likla Bakery. India की अहानबा नेशनल अवार्ड गवर्नमेंट ऑफ इंडिया ने पीबा सिल्वर ड्यू मखल सुना लेजरे हाफ लीटर 750 ml 1 लीटर 2 लीटर 5 लीटर एंड 20 लीटर जार एज एन डिस्ट्रीब्यूटर अमदी अकुप मरोल लोकताक इंडस्ट्री इंडस्ट्रियल स्टेट ताकियल दा कांटेक्ट तोबियु बाबा क्विक जोन गिदी तता पिस कॉलेज दी मम्मल सुमा फम पुदिंग चम्माने यो सुमा गरो पिस्ता चलबनिना अदु सुमा तकता सुपरलिंक फुटिंग गे ऑफर मैम पीरिसिदी बास इलेक्ट्रिक ड्रम नो सिन बगुमना योति सिनबया दुदी सनागी मोहुत यांगना सिनबया भाई गुरुदास ग्रुप ऑफ इंस्टीट्यूशन संगरूर पंजाब ना स्टूडेंट्स खुदिंग की इमेजिनेशन की पाथ डिस्कवर तौबगी मथक्ता नॉलेज की इंपॉर्टेंस मतिक चाना पीरिबा मफमनी एजुकेशन पीबा खतंग नतना हयेंगी युबिरो पुथोकवा इंस्टीट्यूट नि ब्रेक मतु तारा नोक्सरी मखतबा पाउसेंग मणिपुर सरकार की लेबर डिपार्टमेंट सिंधुना नोंपोक सेमाई शांतिपुर बाजार सिंमी सिंह अवेयरनेस प्रोग्राम पांगथोक्रे प्रोग्राम भारत सरकार की स्कीम लेबर सिंह खुदोंग साबा पीरिबा सिंह मतंगदा मियामदा डिपार्टमेंट की एक्सपर्ट क्या मयक सिंह खंगनकी थौरम एजुकेशन लेबर मिनिस्टर टीएस राधेश्याम की लोइनबी टीएस जोशिला सिकाउ म्यूनिसिपल काउंसिल के चेयरपर्सन एस रोमा वाइस चेयरपर्सन वाई इंद्रजीत काउंसिलर सिंह लेबर डिपार्टमेंट की आरओ ओम सुसुगाकी टीएस जोशिलाना भारत सरकार सिंह सिंह पीरिबा खुदोंगसाबसिंग अखोई सागी हकने मसी कनामतना मुनबा नत्रगा लौब यारोय पीरिबा कानाबसिंग अखोइना ममुताना खंगना लौगदबनी डिपार्टमेंट पीबा लेबर कार्ड पाइरबा सिंह सिंहना स्कीम असिगी मखादा पिबा ngang singna mai tambadagi horaga awangba mai tamba fawr sel gi mateng piri masida natana card si parba mioi singna aruba anaba narakpada tembangi mateng pibagi program su yawi masida natana card parba mioi aduna khudong thiba yauna asiana thorakpada asoba senpam phangbagi khudong sabalai haike ngasi food safety department amadi narcotics affairs and border anina khusumnaduna thangal bazar ge alugali de leba tongan ba godown ani set tobda tongan ba hidak mana yawa polom ga phagat kre ngasi gi drive aduda tongan ba polom tarani thogi sample loduna food safety left da thakre hari Imphal West Food Safety gi designated officer Y Setazit na phongdropada sarkar asina Manipur da hidak mana yawa polom sing yonba yaroi haiduna athingma thamkrabasu aine yadaba mongda kanagumba kharana hidak mana polom sing yonbagi mayokta food safety departments amadi Manipur police ka loinana mamangda tongan ba polom kaya phagatuna ain yoiba thabak paikat palaikre makhatana mapalam dik posilopa hidak mana polom sing phagat pagi thabak sathakigani maramaduna Manipur da leiba praja sina department asina pakal liba thabak thorom sing na mateng pangbiu haina phongdroke ya de haina tingraba porase lawlolti karwa ta bosing mathakta akoi food safety ki matungina food safety standard act 2006 da koi gi prohibition and the sale restriction on sale regulation 2011 sing makada regulation 2.3.4 da athing ba thamkraba zarda khaini tobacco nicotine wa posing ase akoi phara matung da phari mi sing sing mathukta atmatic chaba koi food safety go act penalty section jin pa anduna lokha chagani makoi da matik chaba dandi pigani Mamang thagi tang kun ga mapalgi numidang pung taramathoi dagi ngasi phawa moreda numit humni mai phangdabana maram oiduna more town da leba bank sing yauna atai thabak thorom kya da sauna khudong sa da mai unale mari lenam sing na thubu matamda mieng sangduna miyam gi awaba ko hanbiu hari Imphal West Police Commando na Ningombom awang lekai area dagi UNLF ke active member ma phare hari Police की PRO ना थादोपा सेरोलमदा फागलबा मियोय अदु अकोइजम जेटेसोर लेखिद्रबा जुगेसोर निंगोmbom awang लेकाई दगिनि हरि Secure Office Complex ता मनिरेगा गे चेयरमैन गे ऑफिस मा हांगदोखरे तोरमदुदा एजेंसी असिगी चेयरमैन जिंगसुआ हाउजो वाइस चेयरमैन और नबगिसोर अमसुंग डायरेक्टर एल मंगलेमसु सरवाकी और नबगिसोर ना मनिरेदा ना मनुंग हंजिनबा मफम कयादा मई पीबगी थबक कन्ना पाइखतले यांगंग पोकपी अमदी जेनिम्स यावना मफम कयादा सोलर प्लांट पाइखतनानबा थौरांग तोरि हाइखि चेयरमैन जिंगसुआन हाउस जोना स्टेटसदा मपुंग फाना पावर फंगनबा मनिरेदाना होनरगनी एजेंसी से अवन मामा पुरनबसु होनरि हाइखि Respected Chief Safety na Vice Chairman na AD ano ba kayo to rupan na Director na hangani Chief Safety na hangani kare kayo ta na raga koi cooperation kana pina raga koi buwar gi AD na su kana cooperation pibi raga egi staff na dam na su pibi raga kana
khoi changing of thokse haibas pathum se thamrega harawa nuaiga thelu Amjugi lisingani tara taretagi tara mapal fawgi nauna thau puna bakhan khraba president amasung standing committee gi members singi charge nasi sinakre anover standing committee gi ahan ba mifam pangthoktuna nominated member mari hawkre standing committee asi thau puna naba ke Saros Kumar Sharma bu vice president S Nandabu secretary general P Sanjoy bu press club secretary oina khankre union asi gi advisor oina mioi ohum press club management committee gi member mangasu khankre Handak marak miat mipungi taudo hangal libasi yang laga polis ki thabak thorom sing review tawduna hongdok pagi tangai fadab leire haina senior advocate khaidam manina phongdor le sa court complex ta leiba bar gi office ta pangthopa pawgi mifam amada manina oripoki mama masa gi mihat moriada nupi ama khulai paiba singna hat kiba loinana hangang dagi mwe ama sina pangkiba tawdok sing asi yamna nungai teba tawdok ne Moregi mihat ki matang da ngasi phawba FIR locally haibata de mihat adugi matang da miyoeni farba matung AR na puge ade haiba loinana thawdok thofam dagi Assam Rifles na nomi ki tokning sing khongat ki haidibasi yamna singneningai oi hinamasi ki matang da government na su moto case ma lokatfam thoi chief minister na su ehan baming sangani tholiba mi si mina si thingnana ba hona bada police na scientific oibam ongda tizino mathau thai police na mathau ningthina tawang ngamna naba investigation gi ama mi phana namagi ama ani thoba sangi haike achige era da magi tongan ba mechanism ma lera mani koi ne da kan manate adu ningthi jana phajana togan ninge ba akoi gi mindset che nasi hong ba ma darkar le social change ama purukna ba na bada akoi gi maroi na law and order panagadori ba akoi gi investigating agency sing che masi gi mathau che hojik yam chawre Uripokagi Lakhi Pyari amadi masanupi Monica gi mihat amasung moreda sakhang mundaba singna nomaina kaptuna santibo hat kiba thogdo porelei marol maira paibi apunba Manipur amasung all Manipur Women's Voluntary Association kana yaning de phongdole government asina ain gi oiba thabak lokatuna matik saba serak pigedabani hari Manipur State Power Distribution Company Limited ki makhada matam koina outsource oina thabak sinarak laba quest staff sing matam gasan khusuman piu company da thabak regular tahalu haina ngasisu lampel gi electricity office mamangda wakan mifam se thakre chief minister amadi mari leinaba singda wakatuna thabak oina pangthok pinana ba haije karbatu pangthok piraktabadagi tangai fadana khongjang asi hobani hari Jun tara Nepal ki thongdokta lekhidraba athobi singi mafam da ikai khonuba utpo oina voluntary health unit committee Rims hospital na lagliba tang tara Nepal da blood donation camp ama Rims da pangthokani haina voluntary health unit Rims na khanglali hoje amaka sona tema brem tamamne se Beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor sort for the producing at the Hakchan Chotarba, Tumachava Yarataba, Kung Haman Rayataba Singitaba, Hamatana by the Jolly Syrup, Hamas Jolly capsule which and in his nephew. Irudio Coaching Institute, Pesampa to Tomlekai behind Bhaigo Hotel. Admission opens for Class 11 Science. Class commences on June 8, 2017. Class timings for 45 to 7:30 p.m. For details, please contact Office of the Irudio Coaching Institute, Pesampa to Tomlekai behind Bhaigo Hotel. Contact number 8131025634. Saiji TMT bar से latest German technology season अदुना state of art factory Guwahati na puthok chabani masigi bar से han basundokpa product oibana calling zade taken de mapamil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar amuksana taranok sari makana pausing Kumbi Government High School ki award pauza tubu matamda thabir u high school asigi guardian singna ngasi Kumbi Government High School ki geta wakat mifam sethakre wakat mifam sethari ngaida school atuda known assistant headmaster oina lakba KS Sarasendra gi imung manunga awayo kum tawna badagi irang thoke tawrure
Parents and Guardians Committee Secretary Rajesh Maiti na phongdorpada known assistant headmaster oina lakliba Sarachandra se school asida oza oina thamba miyamna pamde athuba matamda lokthopio haike. World Environment Day ga mari lenana lamtu sengdok pagalwenana paksana usar thabagi thorom Tamilong District Headquarter da pangthokre. Rainforest Club Tamilona Sinba Tormaduda Club Chairman su oiriba DC Armstrong Pame CMO Dr. Sambol Golmai Sas Leader Singh Amadi Assam Rifles ki personal singh sarwa ki Armstrong Pamena environment po ngak senduna thambagaloina ekhoina leiriba se tungi mirol gi damuktani haibadu environment degi thoromda miamda pauzelama pibatai haike. Handaki class 12 ki commerce stream da marisiba position lorokiba kaibi khulel makha lakai degi thongauzam loya ngambagi apopi mamada yum chana na ba lupa lakh ama lising kuntra gi senfam khusinakre. Chief Minister na lakthoki matung ina MLA local area development fund degi lakpa interest degi senfam degi DRDA Imphal East na sinakibani yum masi sabagi thabak DRDA Imphal East na tawgani hari. North East Khwaidagi Sawa Shopping Mall Bisal Mega Mart ama Simerongda ngasimhot Minister T. Syam Kumar Manipur Infrastructure Development Agency ke Vice Chairman M. Asni Kumar amadi Wangkai Kendra ke MLA Okram Henryna Chief Guest President amadi Guest of Honor oiduna haunobi matungina sangakre shopping mall ase tongan ba makal polam sing Manipur miam da ohong momal phangana ba pandamda hangdokpani. Ising senthok tabadigi thingzimduna lerba khurai sajor thoidingjam area gi drain sing local MLA Sosindro gi miang makada sengdopa hokre. Pisabi singi awareness thorom ama senapati amasung kangpok pida ngasi pangthokre toromasi District Handlooms and Textiles Office kangpok pi amasung senapati na sinduna pangthokibani toromaduda Handloom Project Management Manager and Nilaban Tajid Weaver Service Center Porompatki M. Ibohal Assistant Manager NSDC Y. Santikumar Designer L. Govendro Susuraki. Associations of Manipuri Daipura Punena Manipuri Mahiru Singa Makogi Academic Course ki Mari Lenaba Ipau Amadi Lamzin Lampak Nabagi Damakta Lamzin Koba mobile application nama hudokre application sigi matengna Punegi College Singda undergraduate post singi Ipau Sing Pangmangangani Hari. Hausi Makata Nanga Sigi Sanawi Paulo Minase. Ngasi sanawi pauda tha sigi tang manga dagi tara fawa Gujarat ki Gandhinagar da pangthokadoriba manga suba National Games for Disabilities ta saru yagadaba Special Olympic Bharat Manipur team gi sanari tara mapalamadi official sing ngasi Imphal thadokre pangthokadoriba games asida Manipur team na football swimming bosu badminton namadi athletics ta saru yagni. All India Football Federation Sinduna Mamang Thagi Tang Tara the Tim Kuntrana Group Nepal Tona Kaidok Punjab ki Bakwara da Sathar Iba Kunithoi Suba Senior Women's Football Championship ki Tha Sik Tang Ohum da Sanagaduriba Ahanba semi-final match da Manipur amadi Orissa Sanargani Ani Suba semi-final match da Railway amadi Haryana ga Sanagani Hausit Makhata na Sanabgi Pau Boy ning Tuzum de Pumgani Humpuni Choi Suba Sarsor Sansing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba matcha CISLKA Nambolna Sinjamai Team Bibu Mighty Pikre Manipur gi nat ki oiba masana ama weriba kang Manipur gi mangkhidana ba amari masana si hena sakhulhan gi pandamda Manipur kang association ni miyeng makhada Singjamai kang association na sinduna tha sigi tang kunma pulgi kang khutara ni choina group mari thongna khaidoktuna Singjamai namarapun mekai kang changda chathariba sahi sigi humpuni toisuba Sarsor Sansing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba matcha CISLKA Nambolna Singjamai Team Bibu Panjil Taratre Tara kaptuna Mighty Bani Satariba tournament asigi hayeng kangching asida Gopal Dev Kangkut ya school lamadi LSK Kangkut Wangoiga sanagani
थासी की तांग मंगा दगी तरेत फाउबा यूपी की लखनऊ दा पांगथोकदोरिबा 30 हॉकी इंडिया सीनियर मेंस नेशनल चैंपियनशिप बी डिवीजन दा शरु यागदबा मणिपुर टीम की सानरोई 12 अमदी ऑफिशियल अनि ngasi खुमलंपा हॉकी स्टेडियम दगी नौना मणिपुर हॉकी की प्रेसिडेंट ओरबा वासुदेवना लखनऊ की दमक लमथाखरे KSS इबु बिसक अमदी एन रामेश्वरना मणिपुर टीम की कोच अमदी मैनेजर ओइगनी पांगथोकदोरिबा चैंपियनशिप असिदा टीम 19 ना ग्रुप 9 थोकना खाइदोक्तुना अथोई अहेल तानागनी थागसै मखाताना ngasi nongmi goi kiba inga sei pau fangbigani ngasi gi oi kiba inga sai gi pau da ICAR lampel party gi pirpa pau gi matung ina ngasi gi khwaidagi sakiba celsius degree 13.4 khwaidagi ingba celsius degree 13.8 ama Nuksita yaw ising manil gisang ayukta sa damar putara nuktilda sa damar putara mga oike ngasigi nung suki bagisang 34.8 mm ni Loisalak na ngasi muro go pausing amukan na pijre Taramat Suba Manipur Legislative Assembly ge han session for 2 mifam hayang degi hawagani Jua Sampur Pig Masin Mopa Sing the Center Kibadagi Irang Naduna Sire, Tawal Turel Masung Manipur Turelgi Imai Patopadi Tawala Masung Samizing Mafum Kai Sing Tumle Amadi Matam San Moregi PWD IB da Assam Rifles na Leslie Basetubo tam da Thadok Naba Works Minister TS Biswas in a Kangan Cray Nasigri as the Minipur Bow Matang Slojre Neng Tabu Puno Pomukana Krumzere Kiragano, Hojekti Tiger Lark Lagane. Kiragano, Hojekti Tiger Lark Lagane. Kiragano.